Image Paodam miyeng tabiriba sungbu Yumnam Anuradha Devina ikonona kurumjari. Hawjik maruiba pauda COVID-19 vaccination trial Manipuri supang thokre. Ziribanda Rajya Sabha ke MP election ba sana jobabu haraute amna okre. National Education Policy 2020 ke matangda kha Manipur College Kaksingda khananai neba ki thoram pang thokre. Loinana ahan batangka ki oina lebaga sigi miyoi crore ahum hembada coronavirus vaccine pigane haina Union Health Minister Husband haikre. Hause pausan na pijari. Ngasi lebak sinba thungna chathariba COVID-19 vaccination trial Manipur da su Imphal West amadi Thawal district ke mafam manga da pangthokre. Wafam asi ngasi Manipur Health and Family Welfare ge Director ke Rajona Phondo kibada maana hai trial asi Imphal West ke oina RIMS Kawa PHC Mekola PHC amasung Sengmai PHC da pangthokhe. Drug Control India ge ayaba pi kraba Serum Institute of India Pune na puthokpa COVID cell vaccine kapthongnaba exercise oina lebagase district chamaga tarataruk ke mafam chani yankhai da pangthokhi. Loidana volunteer marphudara taruk health worker kunmanga da vaccine ase pibage maung sathakhi. Masida kari ahomba lebage haibadu yenglaga asengba hidak laklaga tawgadaba thabaksing adu tawgani. Manipur ge oinadi COVID-19 hidak lakpaga health worker lesing niphumathoida hidak kapthongnaba thorang tawri hainasu director na phongdokhi. Loinana COVID mutant strain asibu thengnanaba airport da atai mari lainaba mafam singda aikoi staff sing hengatuna semsaduna leire hainasu director K Rajona makhataki. Any challenges kari award apa lege have to kori yengador bini ada masina taurisina yakhoi program manager sing jawgadori ba mi sing the confidence amasu build up tawgador bini aduna masina koina yamna maru ba preparation amani masina vaccine si kamani yenthokani khoi he laga district gi cold chain point sing the kamani yenthokani haba mayam se khoi loina vote kador bini masigi in detail su yakhoi state nodal officer immunization yauri masina makhata basu aruba jaga su man ngambi gani COVID-19 laina da gengak thongna ba leibak sin thongna vaccine kapthokadariba asigi yanglaga ngasi mangjongna leibak asigi khangalaba mafam singda dry run haina trial tawriba asigi sarukama oina Thawal district su mafam manga da rehearsal pangthokrai. Manipur ge oina Imphal West amasung Thawal district da pangthopa dry run aduda Thawal ge oina State Health Mission ge director Dr. and Samjai DC Thawal and Bandana CMO Thawal Dr. and Zaintu Kumar Medical Superintendent District Hospital Thawal Dr. CH Mamsa District Family Welfare Officer Thawal Dr. KSH Mamsana Thawal District Hospital Urban PHC Thawal Community Health Center Yaripok Primary Health Center Lilong amasung Primary Health Center Lamningda chatuna yangsinki. Yangsin khongsad aduda saruk yakiba State Mission Director State Health Mission Dr. and Samjaina pangmisingda phongdorakpada Thawalgi oina ngasi center mangada pangthokiba dry run adu yamna pungning thoganingai oide. Ngasi tawriba rehearsal asimak oidabadi vaccine kapa yari haibagi wafam thamki. DC Thawal and Bandana Pongdorakpada vaccine Kapkadariba Center Sing Asida waiting area, vaccination area, among observation area, haina area ahum thokna Kaiduk lag thamle. Ngasi rehearsal Tawa Asida Center amamamda miyoi kumanga da rehearsal tawki. Thawal district oina haying vaccine hack lakpaga healthcare worker lising ohunga kuntramari hana hida kapthongnaba tarang tawri haina suphongdoki. Tawriba exercise day da whole akoigi healthcare workers sing aduga laibiriba akoigi health facility gi MO in charge sing aduga staff kudimak amadi security personnel sing
lakpiduna khoi ya phajana successfully khoi tawjagre adu makha tana khoi gi asengba exercise tumadi khoi gi enona ministry na habira matam da khoi phajana tawjagani madai du da khoi gi health care workers sing including asha angawadi worker khudi makse khoi district si khudi mak torakadoi bani Manipur haukiba pung kumari asida zanem population nagi miyoi kontra taret nauna COVID-19 positive oiba thengnare nupi amana laikidre miyoi nipuna disas tawkiduna state asige apunba compound case masing lesing kunipan chanini phumdoi sukre sekhibana chahumga yankhai taret recover tawkibana lesing kuntaru chadret marpuni thoi amadi active case da miyoi lesing ama chama sumna mari leiduna state asige recovery rate chada marputara mari dasmek nipan ani da oire ngasi nauna positive oikibasing adu zanimsta tarahumdoi rimsta mari isen diagnostic ta manga Caesar hospital da ani ras medicity da taruk amadi tamenglong da tare thengna khibani positive oirabasing gidamak laukhapam thokpa medical precautionary measures sing laukhale aduga ngasi laikhidrabi aduna kaksang district gi chahi yangkhaini thoi suribini mahak zanimsta laikhidabani hairi ngasi Ziribam district ke manung chana leiba barak circle ge Borobekra Government Higher Secondary School ge playground da tongan ba lok Nepal haibadi Nikhil Bisnupriya Manipuri Mahasabha State Committee NBMMSC All Ziribam Hindu Jagaran Association AHJA Nikhil Bisnupriya Manipuri Youth Association NBMYA Patni Parishad Namasudra Parishad PPNP Borobreka Youth Development Organization BYDO Samaj Kalyan Sanstha SKS Amadi Borobreka Development Organization Nasingba Lupsingna Punesinduna Manipur ge Rajya Sabha ge MP Oiriba Iningtau Lesamba Sana Zawbabu Haraute amna okre Barak Sargang ge tongan ba CSO Singna Memorandum kyasu Iningtau Lesamba Sana Zawbada Pishin ke Ngasigi Tauramda Rajya Sabha ke MP Iningtau Lesemba Chana Zawbana Chief Guest Manipur Putty Industry Corporation Limited ke Vice Chairman ke Sirikumar Singana Gas of Honor amasung Special Guest Oina Matankhui Jimik Headman Hongman Tangkunt Village Vice Chairman of R. Risha Trust amasung tongan ba Community Leaders Kiana President Members Oina Dasta Panki Tarong Mari Lainana Iningtau Lesemba Sana Zawbana Haikibada Ngasi Aina Ziribangi Borobekra da Laksaribasi Miamga Unaduna Awanungai Wadi Sanaba Laksabani Atai Thudopolizede Adubu Aina Punsigi Kauridaba Amana Aibu Borobekra ge Miamna Taramna Opi Bagaloinana Aina Heg Hozangda Janglapaga Fazaraba Pamamba Amada Pamalaga Aigi Punsida Ahanba Oina Ikong Paiduna Ishingna Hambi Kiba Asi Aina Kaidunung da Kaubangam Haiki. Aina Laksarisi Masagi Oba Rajnati Oba Ama Hunba Kopi Wapam Dudi Tongan Tamraga Lambi si Olona Nuai Hidre Masisi Lambi si Olona Nuai Hidre Habidi Kilometer Digam Daba Jiri dagi sibaw lapari sa kilometer 30 kilometers kung hali sumain orang badra. Adu madu dasang iba matam adu dagi gari manung tuang buja awaba. Iban gari kana di ontong ragalai. Kadi gari ani masing disang bayada. Amaramda ngasi ayug MP Leisemba Sanazawa Amadike Sarat Kumar Chairman Protocol Manipur BJP Galoinana Jiribam ge Kadam Talada Leiba All Jiribam Women Association ge registered Dauduna Leiba Mapamda Chatuna Association ge Mioisinga Punna Mipama Ama Pangtutuna Matink Pangbinaba MP the Association ge Maike de Haizakre Haide Mipamaduda Association ge Maike de Association ge Oiba Office Multi-purpose work set Amadi Yum Oibe Yabatungan ba building sing Sabina ba Wapam Sing Pukhat ke Haide Senapati district ki Zuko Sing Sangda Langmai Chakleba Ase Muthanaba ngasi Marini Sanba Numita su kana honake ngasi su atopa combined team Mahabadi National Disaster Response Force NDRF ke personnel Yangkai Mapan State Disaster Response Force SDRF ke personnel Kutramanga Manipur Fire Service personnel Kuntranitoi amadi Manipur Police ke apunba team amasung Mount Issue Tenipuna Chingsangka Langmai Chakpa Sandurak Living Kananaba Sangsinduna honake
Masida natana langmai chagle base mutanaba Indian Air Force MI-17 V5 helicopter ani sizinaduna isang saithaki. Thengna phangba pawgi matungina atopai helicopter ani amaka mai mutanaba honaba sida sizinaragane haire. Chedaga sida hauzik kana sathariba mai mutanaba honariba operation asibu supervise taunana bagidamak mauda kem tauduna leriba public health engineering minister Loshi Dikona jail lauduna Senapati district administration to police NDRF SDRF amade fire service ke mihut sing yauba apunba meeting ama pangtuktuna hauzik oiriba situation ngi matangda khana nainekre. Mipamaduna Mount Isho Range ke Nokpok Thangba Saruktasu Base Camp Sangka Chaganaba Warep Laukre. Hairiba Base Camp Aduda Sizinagaba Tensing Senapati District Deputy Commissioner na Piraklaga District Police ke Gari Singh na Hairiba Tensing Adu Hondo Hunzin Taubani. Ningsing Bayabadi Lanmai Asi Haukiba Tha December ge Tang Kunmapun Lisingani Kundage Chakpa Horakibane. Manipur College Kaksange Internet Quality Assurance Cell ICOC Nasinduna National Education Policy 2020 ki matangda nomage oiba khananainabagi thoram amangase Kaksang District ke Kaksang Panjau Palumda leiba college asige multipurpose hall da pangthokre khananainabagi thoram adu Naurem Sanjay Kumar chairperson Kaksang Municipal Council na thoiba meeting amasung P Raghu principal Manipur College Kaksing amasung Mayang Lambam Sanaton Head of Department Physics anina thoram mapusing oina sarugyaki. Kananenabagi thorampa aduda akhangka aising oina Professor Nongmaitem Raz Mohan Manipur University Kanchipur amasung Joseph Sembane Yumnam Coordinator Manipur Northeast India Anina National Education Policy 2020 Wangangduna Manipur College Kakchingi Tisang amasung non teaching staff singda National Education Policy 2020 ge nungi oiba wakhalon amasung pandam sing wakhal tahan ke loisilakpada akhang khangda wahang pahangladuna tathok tasen chutongna ke Tharongi loisilakpada Manipur College Kaksange Internet Quality Assurance Cell ICOC ke coordinator KHI Zoikumana Mahaki Warol Piraduna High College asige oza singna college achibu saukhatpa manglamda sangsinba mahimashil ama pudakna bage pandamda khananaina bage thoram sing pangthukna lakle makha tarakpada so pangthungnaba college asige oza singna nomage oiba tolo voluntarily oina donation tawragani Chalibatha asige tangkulumdoida biodiversity and sustainable development a view from Northeast India haiba hiramda nomage oiba national seminar amasu pangthoklagani haina phongdoki Directorate of University and Higher Education ge meyang makada Mission 2.5 plus ka mari lainana DM College Teacher Education ge Internet Quality Assurance Cell ICOC na sinduna nomage oiba workshop ama DM College of Teacher Education Imphal da pangthokre National Accreditation and Assessment Council NACI Makada Assessment Taunaba Honabagi Sadukama Oina NAC Matrices Haiba Timda Pangtokiba workshop Aduda University and Higher Education Director Dr. Rangitapali Wycombe College Asike Principal Dr. R.K. Lokendra Mission 2.5 plus NACI Mentor Singh Dr. W. Jyotimoy Associate Professor DM College Teacher Education K.I.H. Dinesh Kumar Singh, Associate Professor, DM College, Teacher, Education Amati Dr. T.S. Tilak Singh, Ideal Girls College na Resource Person Singh Oina Sarugyaki. Maruaina DM College Teacher Education asi chaliba sahi lisingani kumathoi sige Jun thada assessment taunaba honari haina college asige Principal Dr. R.K. Lokendra Singh age warolda hairi. Bharatiya Janata Party Hairok Mandana Silaga Numin Nini Chathagadaba Mandal Thake Training Program Parishand Sebir Amangasi Ngasi Dagi Hairok Part 2 Bamoleka gi Mipun Sangda Pangthokpa Hokre Hayang Pawa Chathagadaba Training Program Aduda BJP Manipur Press ke Luchingba Kayana BJP Hairok Mandal ge Worker Singda Tungan Tongamba Hiram Singda Mamutana Takbi Tambigani Haire BJP Party Asibu Hogdok Piramba Dr. Sama Prasad Mujherjee Pandit Dindayal Upadhyaya amasung
Bharat image ayakpa saktamsingda leishu katuna thoramadu haudoki. Training program adugi ngasi ahoba numeke ayuki miphamda BJP Manipur Pradesh ke hanagi General Secretary ke H Radhakishona BJP gi puari amasung chawkhalakpa haiba hiramda jatigi ngaksel thoram amasung isana iramdam lepchaba haiba hiramdana BJP gi wangangloi CH Bijoina wangangki. Aduga Sumatibala ningthozamna state laingangna paikhatliba thabak-sing amasung atai chawkhatharang-sing haiba hiramda marik chumna wangangki. Nungthingi miphamdana social media paramsumna sizinaba haiba hiramasida BJP Manipur Pradesh ke Vice President and Nimbasna BJP ke thabak paikhatpagi chanabi amasung lukki sawong sagatpada Logadaba Thaudang Kahaiba Hiramba Asidana BJP Manipur Pradesh ke General Secretary P. Premananda Maitena Wangangke. Hero I-League Championship 2020-21 ge Taramari Suba Season Lagliba January ge Tank Mapanda Haugadiriba Asigidamag Sarug Yarunaba Miyamna Hena Sakangnaraba Manipur ge Football Team Neroka FC Sangapamda Leiba Club Asitake Lamthakre. Team asige head coach amadi official yauna punami kuntra manga adu Neroka gi President Thangsamba Arunkumar lamthake. Manipur gi naha oiriba sanaroi kaya amadi India gi state singita natna international gi sanaroi kaya na sarugyariba team singna lagliba January gi tang taramanga da Manipur ge team amasu oiriba trauga thengnagadore. COVID-19 laisana marambo oiraga handak season sigi oina Kolkata gi mafam ahum maktada match pumba sanagadari haire. All Manipur Muslim Organization Coordinating Committee Amakok Ningtaunai Union Sinduna Tree Plantation Come Awareness Program amangasi Yaripo Ningtaunai Mayai Lekage All Ningtaunai Badminton Association Anba Ground Pangthokre Skill and Entrepreneurial Development Haiba Hiramda Pangthokiba Awareness Program Aduda Tulihal GP ke Pradhan Muhammad Abdul Khalik Amako ke President SM Jalal Manipur State Scheduled Tribe Commission ke member Taram Merchant Amadi Social Worker MD Azimuddina Mathang Sina Thoiba Mitunglen Taramapu Amadi Akanaba Mitunglen Sing Oina Saruga ke Taramapu ge Warolda Amako ke President SM Jalana Hai Malimasi Chawkat Khongtang na yamna yangna Chalakpaga loinana lebak asidasu amadi lamdam asidasu machigi mami tarakli adubu lamdam asida khundariba maitei pangan singka asi hiram khudingda sothana leibana chakwat khongtangka asida yawba ngamlaktabagi mi paiba phawi maramasina amokongna lamdam asigi maitei pangan singbu skill amadi entrepreneurial development ge maikairamda pungning singsinaba asigumba awareness program ba asi Pangthokpani Makatana Sulamda Masige Maitei Pangana Kundaba Kun Sinbathungna Pangthungnaba Semsare Haiki. Taramaduda resource person Kiana Wangangki Manipurgi Isai Nongmaigi Lamda Lamzink Lamtak Pibiramba All India Radio Impalgi Sangnaraba Saichakpa Ama Oiramba Toksom Pe Iboso Kaksing Ningtaulekai da Lerambana Masage Anaba Amana Maram Oidaga Mamang Sahi Lisingani Kungi December Getang Contra the Lakide. Sangnaraba Oza Asina Lakidabada Isai Nongmaiba Pamsaba Oza Asiga Tinabiramba Sink Amasung Artisingna Ngasi Kaksing Kunlai Lekai da Leba Moirang Temp Norendro Maitege Sangaida Awaba Pungdopagi Mipam Amapang Tokre. Mipam Maduda Lakidraba Oza Ibu Chaugi Tawaina Mapugi Manakta Igna Signa Lerunaba Minute and 2 minute leptuna Taunizaki Haide Loinana Lakidraba Ozaki Imang Manungi Awabadasu Sadug Yazari Haina Mipamba Aduda Pungdongaki. Coronavirus vaccine asi ahan batang kakta mioi crore ahum hen bada pigane haina Union Health Minister husband nangasi haikre mioi singadudi coronavirus andorakpa ngamdanaba kanna lanthengna singne Minister Vardana Makatana haikibada COVID seal vaccine asi Drugs Controller General of India DCGI da gamina kanba expert penina recommendation ge damakta thakre Oxford vaccine COVID seal asi Pune's Serum Institute of India na sabani DCGI na atubada warepamalawgani haike
Vaccine asi miyoi crore ahumda pinanabagi sem chariba adu mamotana yangsile UK da detect tawkhiba virus adugi India da case kunmapal leire adu moinama current vaccine asi kanadaba oiro haiki Mumbai da sataki terror attack aduge mastermind Zakir Rahmat Lagwi Pakistan da phare Mumbai attack case da lisangani taramanga jamin da leirakliba Lagwi Pakistan Counter Terrorism Department CTD na phabani adumoina maku mafam kadai dagi phakibano haiba adudi CTD na haidokidri CTD na thadorokpa cheronda Lagwi bu terrorism da selfie haibagi maral da phabani chahi humpumatoi suraba Lagwi na dispensary ama chalairaga terrorism gidamak cell khomzili mahaki mathakta anti terrorism court in Lahore da wayal chathagani haide hojik aroibada maroiba pau amone pizari COVID-19 vaccination trial Manipuri su pangthokre Ziribanda Rajya Sabha ke MP election ba sana jobabu haraute amna okre National Education Policy 2020 ke matangda kha Manipur College Kaksingda khananai neba ki thoram pangthokre Loinana ahan batangka ki oina lebak asigi miyoi crore ahum hembada coronavirus vaccine pigane haina Union Health Minister husband na haikre Image Paodam ngasigi de matang asida loijade neng tabiti besingbo amukahana krumjari